ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯔꯛ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯑꯃꯗꯤ ꯑꯅꯧꯕ ꯃꯉꯥꯜ ꯌꯨꯠ ꯀ꯭ꯂꯕ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯔꯛ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯔꯛ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯑꯃꯗꯤ ꯑꯅꯧꯕ ꯃꯉꯥꯜ ꯌꯨꯠ ꯀ꯭ꯂꯕ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯔꯛꯅ ꯃꯃꯥꯡꯗꯁꯨ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯛꯅꯨꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯁꯨ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯕꯅꯤ꯫ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕ ꯑꯗꯨꯗ ꯁꯔꯨ ꯌꯥꯈꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯕꯨꯡ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯄ ꯃꯩꯍꯧꯔꯣꯜꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯔꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯕ ꯉꯝꯂꯣꯏ꯫ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯇꯦꯡꯄꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯇꯦꯡ ꯇꯧꯈꯤꯒꯅꯤ꯫ ꯍꯤꯔꯝ ꯑꯃꯠꯇꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔ ꯑꯁꯦ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯂꯝꯕꯨꯡ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯖꯔꯛꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯂꯥꯟꯖꯦꯠꯅꯔꯕ ꯀꯌꯥ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯉꯥꯜ ꯌꯨꯠ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤ ꯃꯌꯥꯏ ꯂꯩꯔꯛ ꯊꯧꯕꯥꯜ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ꯫